Hello, my YouTube family. Manipurihommaker channel mayambu taramnok cheri mayam ngasidi yamna kanaba video niko ngarangi video makha chathrakpo oina khoigi champra gi maku hundokadaubodo aduduna semba mahine laijol gumba ado paisa ijangjang dana khoigi floor cleaner sem laina semba yai ko aduga sigi bottle macha sina kon phengna bagine aduga si su kari kari hauke kamaina sem doino haibdo mathang mathang ucharake ado khoigi floor se adum khoigi taiba chuba motpa mayam do dum yam phajana yumda semba sina ju phajana kokpani hoji ucharake ko ado khoigi laijon gi hapa dumaina sumaina makhum ama ani adum hapa chi ko sidi khoigi chemical na tabani na hamning ba changla dum hapa yare kasumta kaidre aduga khoigi paisa ting dabada natana sep tawbada natana ko khoigi tin kang adugi haing kakcheng gum su yam phabane ba dugi manam maha su yam na ing na nungsi bado duga khoigi mage lemhal gi extract ama thoidana khoigi vanilla essence kaina thoiba tumaina lemon gi do adu kitang hapaga di amna manam chawa di nam doine ba du sumaina haipetang nan bada phajana ko e ko lang thrik lang he ko aduna dum yam phajana sijina ba ya bani mayam pisa so to ki matik sep tawba du de gi angang na kaina sana ba khopa du de gi yam phaidana ko khoige chemical yaw da ba posite de sumaina khoige champra gi maku se maru se lauthok asu yai lauthok tra su yai ko akhoi thakpagi kaigi kainom sembagi sombada ko sukumba maku se adum sumaina grinder jar sida hapchalaga takhai cheba duga sisina charap ni ko charap che akhoi ising liter amagi laijol se liter amagi chang sembada chamas se manga tru adum hapa yare ko aduga takhai bada nungaina ba ising se khara maga hapage ado sarap se ama heta hapa yai ka sumta kai de ko akhoi detergent liquid ta su thoidana adhuina hapa su yai ado sumaina phajana smooth tana takhaira ko phajana khoigi chalone go macha jong ma da phajana sum thokseba magi mapang sing je loi lo thokseba ko wai taiba nungaina ba aduga champra sing je khoigi kano se phadrak phadrak lauri se mahi se langdribo khoigi sing hapa ga dum cham thokpa yai ko chama chama ga magi mahi to lo hokseba do sumaina phajana khoigi khabai macha ma pairaga sumaina phajana kano tawbirage naidradi ya te ba nang law banena do ahan bagi round sumaina phajana chumthoe do sigi mapang singche akhoi mayam chumba yari ba ising hapjalaga adumaina phajana ising khara hapjalaga mu chumthokse ko akhoi ising liter ama henba adum nangi gai adum phajana adum ising hapjalaga chamthokpiras chamthoga magi mahi do lawras do manam cham nungsi bane mayam akhoi sumaina semba jibau ta manam che wa namme champra gi manam cham nungsi haide duga chaigi khoi sarap hap kibadu kini ko kongon pidi pidi karise do ising hapaga chamba ya ba chamaga lawpa ya ba mahi tu lohora seba ado aigi mahi se kitang phadrak phadrak law dong tawe ongtang ga chumthoke aduna mahi se kitang luna kitang nana chumthoga di wai te bada sunungai ni dana aduga hujik sum sembagi lengbagi tawrini ko khoigi bottle da hanjala kanda mahi se lutrik luraga maningda dung khara phamjangi bane ba ngasa ina ahamada utkiba khoigi sangtrik sangi do do sumaina phajana chumthokpirage aduga khoigi kaino se laijon mahi se tare se life se magi se life se kitang sangdokna ba vinegar mahi se half cup kumba ma hapke khoigi vinegar sina ma se preservative bi thabak tawdoini dana ko mai mathau do duduna khoigi yambu budi yamde duita su tha ama ani adum chattoine khoigi makhum amani hapani na ko ado khoigi vinegar se hapa matamda khoigi mahi se kola chawbam da hapi ko sumaina wa lawna kungon je ka khalakpane ba kondo apik pada oiraga di padani dana aduga khitang ama khaido auge khoigi kon phengbagi oina ba si se khoigi uti thongbada thakpa soda bai gap toni ko adugi do chamas ani maga hauke aduga thum chamas maga hauke ado khoigi koli kongon de kya thoi ko adu oraga su khoigi thau thum tai bo khopa duregi di ai di kolik arang bu sam sin nei dana adugi do lang trik lang mane ba sigi sina pheng ba se duga si se phajana ongtang okhairaga side ta thamgrage aduga nga sai gi mahi se khoigi floor cleaner gi mahi se si su thum se spoon ama hauke ado thum hapasina khoigi mahik mathang chen badana tana preservative su tawe du dagi di yamna kana ba laitin gi thaba amasu lai ko thum hapase aduna akhoigi imungi wai de ba matamda thum mari manga truk tang ora su hapu kaina haina bam dilai bane adu kai gino haibado khangbi ba yawraga di comment section da thambiramu ko
ꯃꯌꯥꯝꯁꯨ ꯈꯪꯕꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯝꯒꯅꯤꯗ ꯑꯗꯣ ꯑꯩꯅ ꯈꯪꯉꯤꯗꯨꯒ ꯃꯥꯟꯅꯕꯔ ꯌꯦꯡꯖꯒꯦꯕ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯣ ꯑꯩꯒꯤ ꯐ꯭ꯂꯣꯔ ꯀ꯭ꯂꯤꯅꯔꯒꯤ ꯕꯣꯇꯜ ꯑꯔꯣꯏꯕ ꯑꯃꯗ ꯍꯦꯛꯇ ꯍꯟꯖꯜꯂꯦ ꯑꯗꯣ ꯀꯩꯅꯣꯒꯁꯦ ꯃꯀꯨꯒꯁꯦ ꯃꯥꯒꯤ ꯂꯦꯕꯦꯜꯒꯁꯦ ꯑꯝꯇ ꯈꯣꯛꯇꯣꯛꯎꯗ꯭ꯔꯦ ꯂꯣꯏꯔꯒ ꯍꯦꯛꯇ ꯈꯣꯛꯇꯣꯛꯑꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯦꯞ ꯇꯧꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯂꯔꯖꯤꯁꯨ ꯌꯥꯝ ꯇꯧꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯝꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯗꯣ ꯑꯩꯁꯨ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯂꯦꯃꯟ ꯅꯠꯇ꯭ꯔꯒꯗꯤ ꯑꯝꯇ ꯌꯥꯗꯦ ꯄꯔꯐ꯭ꯌꯨꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯅꯦ ꯌꯥꯝꯅ ꯄꯩꯁꯥꯁꯨ ꯁꯦꯞ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣꯟ ꯐꯦꯡꯕꯒꯤꯗꯣ ꯑꯗꯨꯁꯨ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃꯗ ꯁꯨꯃꯥꯏꯅ ꯍꯟꯖꯜꯂꯒ ꯊꯝꯃꯒꯦꯀꯣ ꯑꯗꯨꯒ ꯂꯥꯏꯖꯣꯟ ꯃꯍꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯐꯪꯍꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯆꯍꯤ 3 ꯁꯨꯔꯕꯅꯦ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯖꯥꯔꯁꯦ ꯂꯪꯊ꯭ꯔꯤꯛ ꯂꯪꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯞꯀ ꯆꯝꯄ꯭ꯔꯥꯒ ꯊꯛꯄꯗꯨꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ